Arambai News Guwahati Tamaitilon gi pau tabiri basingbu ihan hanbu maktada chingangbam Sujitrani na khurumjari huzinga sigi samlappa mariba pau sing lobirase Guwahati gi Boragaoda Assam lenga ki oiba Shahid Divas pangthokre lupa crore manga changna Shahid Nyas ama saragane Shahid Khogeshwar Talukdar gi thawaina pontha pikhiba mafam Bhawanipurda lambiga chamana konba mafamda Shahid singi oiba memorial ama saragani haina ngasi Assam gi CM Himanta Biswa Sharma na lauthokre ngasi thoram asida Minister Atul Bora amadi Chandra Mohan Patwari na chingbasu saruk yakhi ngasi Guwahati gi Patharkusida Manipuri People Strength MPF headquarters ki office haunabi matungin na Frandasi gi advisor Dr. Frit Sabam Biramani amadi thokchom ngaubaga loinana President Yengkhom Upendra na riban kaktuna hangdokre Kamakya Bug Agency Lariba Building ki Mathol Ani Subada Hangdokliba MPF ki Anoba Office Asida President Yengkhom Upendra na preside tawduna mifam amasu pangthokhi Frandasigi Secretary General Ingangambana conduct tawkiba ngasigi mifam asida Lubasigi Vice President Leishungbam Gaura Kishore Kamrup District ki Advisor Khemamayum Dilip Kamrup District ki President Laishram Birchandra General Secretary Khwairakpam Kamaljit amadi Advisor Dr. Fritsabam Biramani na chingwana wa ngangduna Anoba Office hangdokpa asida harau nungaibasu phongdokhi amadi lagliba January manga amadi tarukta MPF na sinduna pangthugadoriba Assam Manipuri Civil Society Organization singi conference ki matangda so khananainakhi Kasar Human Rights Organization amadi Lubasigi Lakhipur Anchali Committee na puna sinduna ngasi malemgi miyoibagi hak kanba numit Lakhipur Khoriyol sanglenda pangthokre Thorom hogatpada leikidraba human rights activists singi mafamda leishu katuna ikai khumnaba utlabagi matung ingudam binod na mifam apoiduna pangthukiba neinabagi thoramda Khaidem Gaurahari Basiruddin Chowdhury Gopeshwar Singh Jyotimoy Ghosh amadi Jana Rai Chowdhury na chingbana wangangkhi Manipurdagi jungle law oiriba APSPA lauthokpa ngamba lengak aduda Sibsena na ngamkhai leitana sagotkani amadi lakkadoriba 12 suba assembly mikhal asida Sibsena na thadokpa candidate singna maipaklaglabadi APSPA lauthoknaba ngamjaba thakta honagani haina Sibsena Manipurgi President M Tombidangasi paumishingda phongdorakre ngasi Irabot Bhavan Imphal da pangthokhiba CPI Manipur gi press meet abanda APSPA khudakta lokthoknaba akanba dabi tawkhre Manipur gi APSPA lokthoktrabadi akanba khongjang changsilagani haike press meet asida party gi state secretary L Satin Kumar assistant secretary M Joy Kumar Luang amadi KH Samungo secretary Indian Association of Lawyers Manipur na wangangloi oike Manipur gi CM na su Nagaland amadi Meghalaya gi governor na lauriba phirep asigumna APSPA lokthoknaba dabi tokpham thoi haina su KH Samungona phongdokhi ngasi Universal Friendship Organization UFO Koirengai Sajal headquarters na sinduna UFO gi kunithoi suba rising day thoram Imphal East ki Koirengai manung lampak ta pangthokre thoram gi nunggi oiba wanthok pibada General Headquarter Secretary Joy Henba Sobamna hauzik phawda UFO gi sanglen Manipur Assam amadi Tripura da punna chaniga nifuhumdoi leire masigi pandamdi malemda masana masabu ngakthok janaba chana chinana leminanabani haiki Thoramasida CMN Biren gi loinabi Nongthombam Ongbi Hiainuna Chief Guest Social Worker Dilip Kumar na President Imphal East Jila Parishad ki Adhyaksha Pungsungbam Bimola amadi Advocate Khuraizam Kantana Guest of Honor singoina mayai tangbal da famki Imaghol gi President Dr. Rajkumar Gunachandra Retired Headmaster Moirangthem Dhiren Sajjal North Headquarters ki Commander Mutum Kunjeswar Maitaisu Thoramasida saruk yakhi Chief Minister resign togudabani hairubagi police na phaba state asida thingnari Human Rights Commission asina public servant khaktada natana lanai miyoi dasu action lokhatpa yai hanagi human rights law aduga hojiki ga yamna makhenare commission asina tarakpa recommendation khudingmak executive order oirabane hojik phawba miyamna commission asibu maru oina launadri haina ngasi Imphal Hotel da pangthokiba International Human Rights Day gi thoramda MHRC gi acting chairperson Khaidem Manina haiki Manipur lengakna Manipur dagi disturb area lokthoklavadi APSPA chatnararoi hainasu mahakna makha taki
Manipur Women Football Team na Hero Senior Women's National Football Championship English Singini Kun Mathoi Mai Paklakpada CMN Birena Thagat Pafongdokibaga Loinana Sanaroi Singda Lupalak Mangagi Manapiragani Laukthokre Padwayai Championship Asida Manipur na Railways Bo penalty shootout ngamki Manipuri goalkeeper Okram Rosni Devina ahumlak save tauki Manipur gi coach Oinam Bembemgi Oinasu Akhanaba Mikup Amma Oiki Mahak Masamak Sanaroi Ama Oiringaida title asimak lawkrabane Manipur na title asi lawba record oina handaki asina kunma thoirak subane NACN IM na APSPA gi marumda India lengak ka santigi wari sanabasi wahanthok leite hairakre Parliament Union Home Minister Amit Sahana Mon District Thokiba Thokdok adu mistaken identity gi case ni haikiba adu IM na de maral kupsinabagi pretext ni haiduna statement adubo kanamak condemn tawrakle Naga political issue ki matang da sem kiba core committee na Nagaland da hojik oriba APSPA gi matang da khananaba tarahumdoi suba Nagaland assembly gi nomugi oiba akhanaba session ama lakliba December gi tang kunda phamlagane Nagaland cabinet na state asidagi APSPA lokthokhinabagi India lengak ta haijanabagi lawkiba warip adu mangda thamlaga akhanaba mifam phambagi warip asi lawkhibane India gi ahanba human space flight Gaganyaan Englishingani kulhumdoida launch tawnanabagi sem sabap namak loikhre US Russia amadi China gi mathangda malemda India na mari suba lebak oigadori bani human space flight mission launch tawba ase mission asigi damak khan kiba pilot mari hojik Russia da astronaut training tawre Bangalore da su astronaut singi oina training facility linkhatle Khuzugulai sing piraknaba Russian amadi French space agency singa India ga yanachi amasu khuyek thanakre Russia na hojik phawda space suits crew seats amadi viewports pirakre Saknaraba Indian architect Balkrishna Bithal Das Dosi da Royal Gold Medal Inglisingani kunithoi piduna ikai khumnaragani haina Royal Institute of British Architects Rivana laukthokre Architecture gi oina malem gi khwaidagi kai khumnaba mana ama oriba Royal Gold Medal asi Her Majesty the Queen masamakna approve tawkhibani chahi marfudaramari suraba Balkrishna malem gi saknaraba architect ne chahi humbudra gi career da build project chama hena makna khudol tamkraba Indiana Padmushan amadi Padmasri piduna ikai khumnaba utkraba Balkrishna Pichkar Prize Inglisingani Taranipan phangbasu Mahakna ahanba Indian oiribane Lebagasi ahanba Chief of Defence Staff General Bipin Rawat full military honors gun salute taratret kaloinana Delhi Cantonment area da laiba Brar Square crematorium da ngasi aroiba mathong mangam pangthokre mahaka loinana chopper kaibada leikidrabi maki loinabi Madhulika Rawat kaloinana maki aroiba mathong mangam pangthokhi Makogi machanupi ani kritika amasung tarinina mapa mamagi potloibagi mairi chuki Makogi official sangai ahum Kamraj Mark tagi service ahumgi habadi army Indian Air Force amadi Navy gi member chamga kun henbana front escort oiraduna General Bipin Rawat amadi Madhulika Rawat ki hakchang puraduna yamlaba miyamna aroiba mathomangam si pangthoki Miyoi lising ki ana lambi ki chidai da leptuna Bharat Mata ki joy General Bipin Rawat Amar Rahe Kholau Singh Lauraduna lebagasi ki ahanba CDS ki mafamda ikai khunaba utki Officer Marfudra Mapan amadi Tri Service ki band kulumdoina General Rawat ki thogol tawki military funeral asida service ahungi personnel chanipana sarukyaki Brar Square crematorium da General Rawat pu milu piranga loinana bidai piki panbayai ngarang Prime Minister Narendra Modi na Palam Airbase tat laktuna CDS ki mafamda ikai khumnabasu utkrabane Ngasi Delhi Cantonment ki Brar Square da Defence Minister Rajnath Singh amadi Service Chief ahum habadi Army Chief General MM Narabhane Navy Chief Admiral R Harikumar amadi Indian Air Force ki Chief Air Chief Marshal VR Chaudhary na Chief Advisor to CDS Brigadier Leader gi mafam dasu ikai khumnaba utki panbayai Army na hojik phawda miyoi ahum habadi CDS General Bipin Rawat maki loinabi Madhulika Rawat amadi Brigadier Leader gi hakchang sing khaktani hojik phawda positively identify tawba ngamliba se
ngasi nongthil Kabul-dagi Afghanistan-da panduna lairamba miyoi chamaga tara puraduna akhanaba flight ama Delhi airport-ta thunglakre. Flight asida Sri Guru Granth Sahib Ji ahum amadi Hindu dharmagi larik singsu purakhi. Indian citizen singa loinana flight asida Hindu amadi Sikh community gi khudong thiba nanglaba Afghan citizen singsu purakhi. Aroibada ngasigi tentak pamaroiba pau khara. Assam gi Bokoda Samu lamsasing tan khainaba kapada nongmai maruna panbadagi chahi ani khaktamak suribi nupi macha ama laikhidre. English ngani tarama panda Citizenship Amendment Bill pass tawkiba numit adubu ningsingladuna December 13 bu awang nungpuk pumbagi oina Black Day haina ningsinglagani national authokre. Drug ki khongul linanabagi damaga Assam police na Drug Free Assam kauba mobile app ama launch tawkre. Agarbati industry ki oina leibaga sigi hub Tripurano oiba yai haina Union Minister Piyush Goyal na haikre. Kendra lengak na tangkak ahum thokna anoba medical college chamaga yankai taret sabagi ayaba pikre. Masigi manungda haujik phawbagi oina medical college humbudragi thabak haukrabane. India gi railway station lising taruk henbada lemna Wi-Fi service panghale haina railway minister na ngasi parliament ta lauthokhi. TMC Chief Mamta Banerjee Christmas Eve ki mangoinana Meghalaya da lakpayana leiri. Tha kyamarum tokaga loinana khorang na ngainaраklaba matung Vicky Kausal amadi Katrina Kaif Rajasthan gi 6 census port Barwar da ngarang punsilai punkhre. Maharashtra da Omicron gi anoba case taret amaga su phangkhre asumna Maharashtra da Omicron gi punna case 13 sukhre. Omicron gi kiningai marakta Kendra lengak na international commercial flight ta athingba thamlakhiba du mathang chahi habadi January 13 fawba sangdokre amadi international schedule flight mathang chahi gi January 13 fawba suspend tawkre. Tehriki Taliban Pakistan na lengak tawnakhiba tha kyamuk suraba ceasefire loishinkre. MLE Maurice Mona Roland Garros ki ahanba women tournament director oikre. China gi mathakta genocide ki maral siraduna London lariba Chinese embassy mamangda Uyghur Muslim singna protest tawkre. European Union gi lebak taramanga na Afghan refugee lising ni phu lokshin gani haikibagaloina ngamkhai sing Afghan refugee sing gidamak hangdokre. Panbayai Afghanistan dagi Afghan citizen lising marfu mangamuk chenthoraki hairi. Amadi US Capitol riot ki che changsing secret oina thamnanabagi Trump ki thorang US court na reject tawrakre. Court na hojigoriba President Biden gi michangda lepki adubu Supreme Court ta wakatpagi lambidi hojiksu adumak lairi. Ngasi gana de Arambai News Guwahati da Maitilon gi pau sandok chaba matang installation jaba galoina na tabiri basing bom kaso hanna kurumjari.